ꯍꯥꯎꯕꯗꯒꯤ ꯍꯥꯎꯔꯕ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯇ ꯆꯥꯔꯣ ꯂꯥꯎ ꯑꯄꯥꯝꯕꯇ ꯈꯜꯂꯣ ꯂꯥꯎ ꯂꯧꯅꯤꯡꯕꯇ ꯂꯧꯔꯣ ꯂꯥꯎ ꯑꯄꯥꯝꯕꯇ ꯈꯜꯂꯣ ꯂꯥꯎ ꯂꯧꯅꯤꯡꯕꯇ ꯂꯧꯔꯣ ꯂꯥꯎ ꯆꯥꯔꯕꯗꯤ ꯑꯩꯒꯨꯝ ꯄꯥꯡꯒꯟ ꯀꯟꯒꯅꯤ ꯆꯦꯟꯅ ꯆꯣꯡꯅ ꯆꯠꯄꯗ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯣꯏꯕꯗ ꯅꯁꯥꯗ ꯆꯣꯛꯊꯕ ꯂꯩꯔꯔꯣꯏ ꯅꯁꯥꯗ ꯆꯣꯛꯊꯕ ꯂꯩꯔꯔꯣꯏ ꯔꯣꯏꯅꯤ ꯊꯥ ꯂꯣꯏ ꯆꯥꯔꯦ ꯆꯦꯡ ꯀꯣꯠꯊꯟ ꯆꯥꯔꯦ ꯆꯦꯡ ꯀꯣꯠꯊꯟ ꯊꯔꯣꯏ ꯊꯔꯣꯏ ꯂꯕꯨꯛ ꯊꯔꯣꯏ 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 ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯏꯊꯟꯇ ꯆꯥꯊꯔꯒꯦ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯗꯣꯏꯅꯤꯀꯣ ꯀꯩꯅꯣ ꯊꯔꯣꯏ ꯊꯣꯡꯕ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯎꯃꯣꯔꯣꯛ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯑꯩꯅ ꯃꯍꯤ ꯈꯔ ꯍꯥꯞꯆꯔꯒ ꯊꯝꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯀꯨꯏꯅ ꯉꯥꯡꯉꯔꯣꯏꯒꯦ ꯍꯩꯔꯒ ꯍꯦꯛꯇ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤꯍꯦ ꯏꯊꯟꯇ ꯑꯗꯨꯝ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯉꯁꯤ ꯀꯅꯥꯝ ꯌꯥꯎꯍꯟꯗ꯭ꯔꯕ ꯆꯥꯕ ꯊꯛꯄꯗ ꯃꯤ ꯌꯥꯎꯍꯜꯂꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯥꯟꯕ꯭ꯔꯥ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯣꯏꯗꯣ ꯊꯔꯣꯏ ꯆꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯩ ꯆꯥꯔꯕꯅꯤꯅ ꯋꯥ ꯀꯌꯥ ꯉꯥꯡꯉꯔꯣꯏꯒꯦ ꯉꯁꯤꯗꯤ ꯎꯃꯣꯔꯣꯛꯁꯤꯒ ꯇꯧꯔꯒ ꯇꯦꯅꯧ ꯃꯥꯟꯕꯤ ꯀꯣꯠꯅꯕ ꯈꯣꯠꯅꯕ ꯌꯥꯎꯔꯦ ꯑꯩ ꯀꯣꯠꯅꯕꯗꯤ ꯌꯥꯝ ꯄꯥꯝꯒꯜꯂꯦꯕ ꯑꯩꯁꯦ ꯆꯥꯁꯜꯂꯒꯦ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤ ꯍꯥꯎꯗꯣꯏ ꯑꯩꯅ ꯊꯣꯡꯕꯅꯦ ꯊꯔꯣꯏꯁꯤꯁꯨ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯤ ꯃꯩꯅꯦ ꯂꯣꯏꯅ ꯎꯃꯣꯔꯣꯛ ꯊꯥꯛꯆꯤꯟꯕ ꯍꯥꯎꯅꯕꯅꯦ ꯂꯤꯞꯁꯇꯤꯛ ꯈꯔ ꯁꯪꯕꯗ ꯂꯣꯏ ꯀꯣꯛꯈꯤꯕ ꯇꯥꯔꯦ ꯀꯔꯤ ꯃꯣꯔꯣꯛ ꯈꯨꯁꯥꯁꯤꯕ hả thử với anh Phong nè cái nó mai mi cái lưỡi mua xài bà thử chắp chả bị răng rồi vậy super hay đi thử chụp bút đi okay bây giờ maning kakta bamda
ꯁꯤꯁꯨ ꯀꯩꯅꯣꯝꯃꯩ ꯃꯄꯪ ꯃꯌꯥꯝ ꯌꯥꯎꯋꯦไม่เหลือที่เลยโกมันโกยสนใจกูมองเห็นใจจะดีกว่าสมัยให้ทำไมไก่อยู่นี่นับก็เลยโอ้ยตายยอมเดี๋ยวจุกกระจุกไปฮะปีได้ด้วยไอ้เชี่ย진짜 바잖아.
ꯍꯣꯏ ꯃꯥ ꯃꯣꯔꯣꯛ ꯈꯨꯁꯥꯁꯤꯗꯤ ꯑꯄꯤꯛꯄꯤ ꯉꯥ ꯌꯥꯎꯗꯤꯌꯦ ꯃꯤꯃꯤꯁꯤꯡꯗꯨꯁꯨ ꯃꯣꯔꯣꯛ ꯁꯥꯕ 하왜 뭐 참 한번 내려 펴다 봐 시북들로 좀 더게 얼마 씩 나 안 들어간다 Cuidado ahora. Tình oro tare Mấy bên mấy chi đây
mẹ mấy xì bên hai lên nhé nó xì video sai rồi sai em một tháng bên này xì sao cái thằng em thôi đi ăn thằng này anh đi làm sushi rồi đấy mẹ thôi bố bà mình vệ sinh học sinh nhau rồi cái đi là mấy năm mình biết mà nắp sủa ta đây ai video là thấy cái mẹ mình ta thấy đại gì rồi cái đó mà thằng video đóng thành này rồi cha ha mẹ bye bye